Matamgi Manipuri Wari channel asibu tabiriba khwai pumnamakbu taramnok chari ngasi amuk lawbirasi left Requite 13 suba tangka Koklen Faba bus station da famduna athoibi bu ngairi ngaihak ngairaduna school suti tharakleduna satri sing su tholakle athoibi tholak prahaiduna cheptha yenglebado athoibi amadi mama nabi ani duna ure athoibi tande mande ID card to hai dana As, I am the less in the past lack and Hanbada, Massipum Namakse, no any at Hokan Martani. Eh, a queen a guide all again. Kai yoni a draw, what is son of a subit yaudi, no yanina, mam the Doroga, I lacked in a tayo. Hoi, hagi. Mama nabi aniduna junction get Tarokpada, Coklin Paba, Makoki Manakti Yorok Banahali. School Halakpase, Wabra. Oh, why da Coklin? Adudi nushta leramo ay noigi ice cream lerake athoibi karim narduna yare ay ice cream gamta chaningde kaino nangna dam sorry dubo kai de na saroge ngarang su ay phone paisa hapiro haraga hapirakte lupa kya ge hapo haino talk time gina lupa 50 gi aduga SMS pack to su 50 gi ay school bus lai chalage present day Koklen Faba punga hum tarakpada magi kadagi tholai ma tholakpa ubada amarsu matung inaduna thokre hotel gi mapanda tholaktuna gari tongladuna halai sir gari chapiduino yumda chase amar amari Ningthouja ngakni yengnei amar magi gari do thangatlaga Ningthouja pung yengo haiduna sign tawrai Ningthouja su aduni haibagi mongda sign tawnaraga leiringai cherak aduda gari khamo Mana hairakpagi matung inna gari khamkrabada amar sungakna khamliba mafam adri yengthorei Han cafe gi manakta oirambadida sor hondoi Koklen Faba sukum tharaki Amar su thuna kumthaduna magi matung inage tawbada yarani haiduna sign tarakpadagi lehori amar gari manungda amu kakhatladuna famdi Koklen Faba cafe manungda changsilaktuna reception da ngahak lepi Ngahak lamba matungda ahangba chair amada famlaga leiringai waiter amada changsilakna magi coffee ama table da thamli Koklen Faba su pocket tagi chi ama lokthokna piri Mamit na nupa da chi adu yengo haina ingit tarakpada thuna nupa da su yengli Sigi mise ngasi phawagi manungda agi khutta sino Waiter aduna su hoi haiduna mangak hairakli Nupi macha kharasu mi tarasinu haibagi matagumna sanari bani wari singdo Koklen Faba sor sangna holaduna phamlambadagi hogalakduna reception adura changsinduna magi karto puthokduna asigi nupi macha singsigi pe tawbirange makoigi se kya targe reception da leba waiter ring ngakna sir 1750 tari sidagi lahoro phani sir Cherak adudani athoibina waiter ma kaushilaga makhoigi bill kya targi haiduna hangkiba adu Koklen Faba hanna yenglamdana thokibadu nupi singdo yengna hauribani athoibi si tawrage matagumna mamangda tariba masamdo hugatladuna Asina karam kanda laiba aingondaga lakaniga amte hek haidine Mama nabi amana mu athoi hauzikidubu noi sai Koklen Faba dana tra Oh, mani, kari tarage. Eko istalay haibase nang na haibra. Haidrasu ay maram da khangmani. Athoy, nang yan pati haisni. Athoy binok mi taraga coffee do thakna. Ay na kay da fatrage. Haidi Koklen Faba se eko ka sa khangnahan bayay dana. Nui dadi kay daw khangnahan dino. Nui amu engwandagi mungi hairo. Kay no khangdi. Just law. Horen koy na famkre na amuk chayakani. Athoibi hogalaga thuna thokiduna Koklen Fabagi gari leibri yenglingai cherak aduda mama nabi singse thoklaklaga kana yenglino khole leraga yengliduba hoi khoi nupa da leibri yengmani leiramdri chalase aduri pungsungali pak amada chalaga photoshoot kha tawshira Koklen Faba sumayumde yoraduna gari dagi kumthage tarakpada noi anisu hotel da changrano half day suti loro prem ga Ningthouja ga ngaglap yenglai haraubana siloirabani Manung da changkrabada Koklen Fabagi gari do thamladuna makhoi gari do puraduna mayum da halai Ningthouja na ngasi di sar se ekhoi se pakhang ni ga kaubidri se phaine sumai na amumuk tawradi ha
ꯑꯩꯈꯣꯏꯁꯨ ꯅꯨꯄꯤꯒ ꯐꯪꯅꯅꯤꯕ ꯑꯃꯔꯅ ꯑꯃꯨꯛ ꯈꯨꯝꯂꯛꯏ ꯉꯁꯤꯗꯤ ꯉꯟꯁꯨ ꯉꯟꯕꯅꯤꯅ ꯗ꯭ꯔꯦꯁꯀ ꯍꯣꯡꯗꯣꯛꯂꯒ ꯁꯌꯨ ꯄꯥꯛꯇ ꯉꯥꯏꯍꯥꯛꯇ ꯍꯋꯥ ꯆꯥꯔꯨꯁꯤ ꯁꯌꯨ ꯄꯥꯛꯇꯗꯤ ꯅꯪꯗꯤ ꯀꯩꯗꯧꯔꯤꯒꯦ ꯍꯥꯏꯔꯤꯕ ꯑꯩꯈꯣꯏ ꯄꯥꯈꯪꯅꯤꯗꯅ ꯑꯗꯨꯅ ꯀꯣꯏꯔꯨꯁꯦ ꯇꯧꯕꯅꯤꯗ ꯌꯥꯗ꯭ꯔꯣ ꯌꯥꯕꯨꯗꯤ ꯌꯥꯏ ꯑꯗꯣ ꯆꯍꯤ ꯃꯇꯥꯡꯁꯤꯒ ꯆꯥꯟꯅꯈꯤꯗ꯭ꯔꯣ ꯂꯛꯅꯔꯨꯔꯦꯅ ꯈꯜꯂꯨꯅꯦ ꯀꯀꯥꯅ ꯀꯧꯔꯛꯂꯗꯤ ꯐꯖꯗ꯭ꯔꯦꯕ ꯍꯧꯖꯤꯛꯇꯤ ꯀꯀꯥꯅ ꯑꯣꯏꯖꯒꯦꯅ ꯂꯩꯔꯕꯅꯤ ꯑꯩꯈꯣꯏꯒꯨꯝꯕꯁꯤꯅꯤ ꯂꯩꯁꯥꯕꯤ ꯃꯆꯥꯅ ꯉꯥꯎꯅꯔꯤꯕꯁꯦ ꯑꯗꯣ ꯆꯠꯂꯨꯁꯤꯀꯣ ꯆꯠꯂꯨꯁꯤ ꯁꯔꯅ ꯇꯧꯔꯤꯁꯦ ꯉꯁꯤ ꯁꯨꯇꯤ ꯄꯤꯔꯤꯁꯦ ꯍꯌꯦꯡꯒꯤ ꯄ꯭ꯔꯣꯒ꯭ꯔꯥꯝ ꯂꯩꯕꯩꯅꯤ ꯅꯠꯇ꯭ꯔꯗꯤ ꯃꯈꯣꯏ ꯑꯅꯤꯁꯨ ꯃꯌꯨꯝꯗ ꯆꯪꯂꯨꯔꯒ ꯊꯨꯅ ꯐꯤꯔꯣꯜ ꯍꯣꯡꯂꯗꯨꯅ ꯁꯌꯨ ꯄꯥꯛꯇ ꯆꯪꯁꯤꯜꯂꯛꯏ ꯃꯐꯝ ꯑꯗꯨꯗꯁꯨ ꯃꯁꯛ ꯐꯖꯕꯤ ꯅꯨꯄꯤ ꯀꯌꯥ ꯂꯥꯛꯄꯇ ꯅꯠꯇꯅ ꯐꯦꯃꯤꯂꯤ ꯂꯥꯛꯄꯁꯨ ꯌꯥꯎꯔꯤ ꯄꯥꯔꯠꯅꯔ ꯂꯥꯛꯄꯁꯨ ꯌꯥꯎꯔꯤ ꯁ꯭ꯀꯨꯜꯒꯤ ꯑꯦꯛꯁꯀꯔꯁꯟ ꯂꯥꯛꯄꯁꯨ ꯌꯥꯎꯔꯤ ꯃꯈꯣꯏ ꯑꯅꯤꯁꯨ ꯁꯨꯠ ꯁꯦꯠꯄꯗ ꯑꯍꯟ ꯃꯥꯟꯖꯔꯕꯁꯨ ꯀꯦꯖꯨꯑꯦꯜ ꯗ꯭ꯔꯦꯁ ꯁꯦꯠꯄꯗꯗꯤ ꯄꯨꯔꯥ ꯑꯉꯥꯡ ꯃꯆꯥꯅꯤ ꯃꯃꯤꯠ ꯉꯥꯎꯕ ꯂꯩꯁꯥꯕꯤ ꯃꯆꯥꯅꯤ ꯌꯦꯡꯅꯔꯛꯇꯕ ꯑꯃꯠꯇ ꯌꯥꯎꯗꯦ ꯊꯧꯖꯥꯜ ꯑꯃꯔꯗ ꯅꯥꯁꯣꯟ ꯄꯤꯛꯅ ꯑꯃꯔ ꯇꯨ ꯑꯥꯗꯒꯤ ꯅꯨꯄꯤ ꯈꯔ ꯂꯩꯔꯤꯁꯦ ꯑꯁꯤꯁꯦ ꯁꯨꯝ ꯍꯣꯏ ꯌꯥꯏꯌꯦ ꯑꯊꯣꯏꯕꯤ ꯍꯣꯏꯁꯨ ꯃꯃꯥꯟꯅꯕꯤꯁꯤꯡ ꯑꯗꯨꯒ ꯄꯥꯔꯛꯇꯨꯗ ꯂꯥꯛꯂꯒ ꯐꯣꯇꯣ ꯅꯝꯂꯤꯕꯅꯤ ꯑꯩꯈꯣꯏ ꯒ꯭ꯔꯨꯞ ꯐꯣꯇꯣ ꯑꯝꯇ ꯅꯝꯁꯤꯕ ꯁꯦꯜꯐꯤꯁꯦ ꯄꯥꯝꯗ꯭ꯔꯦ ꯑꯗꯨꯗꯤ ꯀꯅꯥꯗ ꯅꯝꯍꯟꯒꯅꯤ ꯇꯧꯔꯤꯁꯤꯗꯤ ꯃꯈꯣꯏ ꯑꯅꯤ ꯂꯥꯛꯄꯗꯨ ꯎꯔꯗꯨꯅ ꯑꯥꯗ ꯅꯨꯄꯥ ꯑꯅꯤ ꯂꯥꯛꯏꯁꯦ ꯑꯁꯤꯗ ꯅꯝꯍꯟꯁꯦ ꯌꯥꯏꯌꯦ ꯃꯃꯥꯟꯅꯕꯤ ꯑꯃꯅ ꯅꯨꯄꯥ ꯑꯅꯤꯗꯨ ꯌꯦꯡꯂꯒ ꯗꯗꯥ ꯑꯩꯈꯣꯏꯒꯤ ꯐꯣꯇꯣ ꯑꯝꯇ ꯀꯥꯞꯄꯤꯌꯣ ꯑꯃꯔ ꯅꯨꯄꯤ ꯑꯃꯅ ꯃꯉꯣꯟꯗ ꯁꯨꯝꯅ ꯍꯥꯏꯔꯛꯄꯗ ꯊꯀꯠꯄꯣꯏ ꯀꯔꯤꯕꯣꯏ ꯍꯣꯏ ꯑꯃꯔꯅ ꯐꯣꯇꯣꯗꯣ ꯀꯥꯞꯄꯤꯔꯤ ꯅꯨꯄꯤꯁꯤꯡꯁꯨ ꯃꯈꯜ ꯃꯈꯜꯅꯤ ꯄꯣꯁ ꯇꯧꯔꯤ ꯐꯣꯇꯣ ꯀꯥꯞꯄ ꯂꯣꯏꯔꯗꯨꯅ ꯐꯣꯟꯗꯨ ꯄꯤꯔꯝꯂꯒ ꯆꯠꯈꯤꯒꯦ ꯇꯧꯕꯗ ꯑꯝꯇ ꯉꯥꯏꯕꯤꯈꯣꯕ ꯀꯔꯤ ꯑꯣꯏꯔꯕꯅꯣ ꯑꯊꯣꯏꯕꯤ ꯈꯨꯗꯣꯝꯕꯤꯗꯨꯅ ꯍꯥꯏꯔꯗꯨꯅ ꯎꯁꯤꯠꯇꯕ ꯑꯃꯒ ꯂꯣꯏꯅꯅ ꯅꯣꯏ ꯑꯅꯤꯁꯦ ꯃꯦꯅꯤꯌꯥꯒꯤ ꯆꯤꯌꯔꯃꯦꯟ ꯑꯣꯏꯅ ꯂꯩꯔꯤꯕ ꯀꯣꯛꯂꯦꯟ ꯐꯥꯕꯒꯤ ꯅꯟꯗꯤꯕꯤꯡꯒꯤ ꯑꯅꯤꯗꯨ ꯅꯠꯇ꯭ꯔꯣ ꯊꯧꯖꯥꯜ ꯃꯥꯒꯤ ꯃꯑꯣꯡ ꯑꯗꯨꯗ ꯁꯥꯎꯅꯤꯡꯅ ꯈꯔ ꯀꯥꯛꯂꯞꯅ ꯀꯔꯤꯑꯕ ꯑꯊꯣꯏꯕꯤꯁꯨ ꯃꯈꯨꯠ ꯑꯅꯤꯗꯨ ꯄꯨꯟꯗꯨꯅ ꯀꯔꯦꯝꯅꯅ ꯑꯩꯅ ꯅꯣꯏ ꯑꯅꯤꯁꯦ ꯈꯪꯗꯕꯩ ꯈꯜꯂꯤꯔꯕ ꯅꯣꯏ ꯑꯅꯤꯁꯦ ꯑꯩꯒꯤꯁꯨ ꯃꯤꯅꯥꯏꯅꯤ ꯀꯔꯤꯑꯕ ꯀꯔꯤ ꯃꯤꯅꯥꯏ ꯍꯥꯏꯕꯗ ꯁꯥꯎꯔꯤꯗꯨꯕꯨ ꯅꯣꯏ ꯑꯅꯤꯁꯤꯗꯤꯕ ꯀꯥꯟꯅꯗꯦ ꯆꯠꯁꯦ ꯑꯩ ꯌꯨꯝꯐꯥꯎ ꯗ꯭ꯔꯣꯞ ꯇꯧꯔꯝꯃꯣ ꯑꯩ ꯊꯦꯡꯈ꯭ꯔꯦ ꯑꯃꯔꯁꯨ ꯁꯥꯎꯅꯤꯡꯅ ꯁꯣꯝꯅ ꯑꯩꯈꯣꯏꯁꯦ ꯀꯔꯤ ꯑꯣꯏꯅ ꯎꯔꯒꯦ ꯅꯪꯕꯨ ꯀꯅꯥꯅꯣ ꯑꯩ ꯏꯁꯥꯅ ꯏꯁꯥ ꯇꯥꯛꯆꯕꯁꯦ ꯇꯜꯂꯦꯅ ꯇꯧꯕꯅꯤꯗ ꯑꯩꯁꯦ ꯅꯣꯏ ꯁꯔ ꯀꯣꯛꯂꯦꯟ ꯐꯥꯕꯒꯤ ꯒꯔꯜꯐ꯭ꯔꯦꯟ ꯈꯪꯂꯕꯣ ꯋꯥꯠ ꯌꯥꯔꯦ ꯅꯃꯤꯠꯀꯗꯣ ꯑꯣꯜꯂꯛꯀꯅꯨ ꯑꯗꯨ ꯚꯥꯏ ꯑꯩ ꯑꯃꯨꯛ ꯍꯜꯂꯝꯃꯒꯦ ꯕꯥꯏ ꯑꯊꯣꯏꯕꯤ ꯃꯃꯥꯟꯅꯕꯤꯁꯤꯡ ꯑꯗꯨꯗ ꯒꯞ ꯇꯧꯔꯝꯂꯗꯨꯅ ꯃꯥꯡ ꯊꯥꯅ ꯆꯠꯈꯤꯕꯗ ꯅꯨꯄꯥ ꯑꯅꯤꯗꯨ ꯃꯃꯤꯠ ꯄꯩꯔꯞ ꯌꯦꯡꯅꯔꯤ ꯃꯈꯣꯏ ꯑꯅꯤꯒꯤ ꯃꯇꯧ ꯑꯗꯨꯗ ꯕꯨꯡꯉꯣ ꯌꯥꯔꯦꯗ ꯉꯛꯅꯔꯅꯣ ꯑꯩ ꯌꯨꯝꯐꯥꯎ ꯊꯤꯜꯂꯨ ꯂꯥꯎ ꯑꯃꯔ ꯑꯊꯣꯏꯕꯤꯒꯤ ꯃꯑꯣꯡ ꯑꯗꯨꯗ ꯑꯩꯈꯣꯏꯁꯦ ꯅꯪꯒꯤ ꯗ꯭ꯔꯥꯏꯚꯔ ꯑꯣꯏꯅ ꯎꯔꯕꯣ ꯎꯔꯕ ꯍꯥꯏꯕꯅꯦ ꯃꯁꯦꯒꯤ ꯑꯣꯔꯗꯔ ꯅꯠꯇꯤꯌꯦ ꯀꯣꯛꯂꯦꯟ ꯐꯥꯕꯅ ꯍꯥꯏꯔꯛꯄꯒꯤ ꯃꯇꯨꯡ ꯏꯟꯅ ꯍꯥꯏꯔꯛꯄꯅꯦ ꯑꯃꯔꯅ ꯑꯃꯨꯛ ꯕꯦꯝꯃ ꯅꯪ ꯀꯅꯥꯅꯣ ꯍꯥꯏꯕ ꯑꯩꯈꯣꯏ ꯈꯪꯗꯦ ꯌꯥꯔꯦ ꯅꯁꯛꯅꯦꯅ ꯄ꯭ꯂꯥꯁꯇꯤꯛꯅ ꯌꯣꯝꯕ ꯍꯦꯛ ꯃꯥꯜꯂꯗꯅ ꯆꯠꯁ ꯂꯥꯎ ꯊꯧꯖꯥꯜ ꯀꯦꯡꯂꯞ ꯑꯊꯣꯏꯕꯤꯗ ꯌꯦꯡꯂꯝꯂꯒ ꯆꯠꯈꯤꯕꯗ ꯑꯊꯣꯏꯕꯤ ꯄ꯭ꯔꯣꯛ ꯆꯥꯛꯅ ꯂꯩꯍꯧꯔꯤ ꯀꯅꯥ ꯎꯈꯤꯒꯦ ꯈꯟꯗꯨꯅ ꯑꯃꯨꯛ ꯀꯣꯏꯂꯩ ꯂꯩꯔꯒ ꯌꯦꯡꯂꯒ ꯊꯨꯅ ꯄꯥꯛ ꯃꯅꯨꯡꯗꯒꯤ ꯊꯣꯛꯂꯛꯏ ꯃꯃꯥꯟꯅꯕꯤꯁꯤꯡ ꯑꯗꯨꯗꯤ ꯑꯊꯣꯏꯕꯤꯒꯤ ꯋꯥꯍꯩ ꯑꯗꯨꯗ ꯊꯥꯖꯔꯤꯕꯅꯤꯅ ꯆꯥꯛꯅ ꯈꯝꯕꯟꯕ ꯑꯃꯒ ꯂꯣꯏꯅꯅ ꯌꯦꯡꯍꯧꯔꯤ ꯒꯥꯔꯤ ꯃꯅꯨꯡꯗ ꯑꯃꯔꯅ ꯌꯥꯝ ꯋꯥꯍꯦ ꯍꯧꯖꯤꯛꯀꯤ ꯅꯨꯄꯤꯗꯣ ꯊꯧꯖꯥꯜꯅ ꯑꯃꯨꯛ ꯑꯗꯨꯅꯦ ꯃꯥꯏꯗꯣ ꯒꯞ ꯇꯧꯔꯤꯅꯦ ꯀꯔꯤꯗ ꯒꯞ ꯇꯧꯅꯤꯡꯉꯥꯏ ꯂꯩꯔꯤꯒꯦ ꯑꯃꯔ ꯉꯥꯏꯈꯣ ꯍꯧꯖꯤꯛꯀꯤ ꯅꯨꯄꯤꯗꯣ ꯑꯩꯈꯣꯏ ꯍꯣꯇꯦꯜꯗ ꯍꯦꯛ ꯂꯥꯛꯄꯤꯗꯣ ꯃꯥꯜꯂꯤꯕꯣ ꯆꯩꯔꯛ ꯑꯗꯨꯗ ꯑꯊꯣꯏꯕꯤꯁꯨ ꯒꯦꯠ ꯃꯌꯥꯗ ꯂꯦꯞꯂꯒ ꯂꯩꯕꯗꯣ ꯀꯔꯤ ꯃꯅꯨꯡꯗꯒꯤ ꯃꯈꯣꯏ ꯑꯅꯤ ꯎꯔꯗꯨꯅ ꯑꯧ ꯃꯥꯅꯦ ꯏꯁ ꯃꯁꯛꯁꯤꯗꯤ ꯌꯥꯝ ꯍꯩꯅꯗꯦ ꯉꯔꯥꯡꯗꯁꯨ ꯁꯔꯒ ꯐꯣꯇꯣ ꯑꯃ ꯚꯥꯏꯔꯦꯜ ꯆꯠꯈꯤꯕꯗꯣ ꯃꯁꯤꯒꯤ ꯅꯨꯄꯤꯁꯦ ꯃꯃꯥꯏꯁꯦ ꯏꯀꯥꯏꯕ ꯈꯪꯂꯝꯗꯧ ꯃꯥꯟꯗꯦ ꯍꯥꯏꯗꯤ ꯏꯕꯥꯅꯤ ꯃꯁꯛꯁꯨ ꯈꯪꯅꯕ ꯅꯠꯇꯦ ꯑꯗꯨꯒ ꯌꯥꯔꯦꯁꯦ ꯌꯦꯡꯂꯨꯔꯅꯨ ꯆꯠꯁꯦ ꯍꯌꯦꯡꯒꯤ ꯄꯦꯛ ꯇꯧꯔꯨꯅ ꯐꯅꯤ ꯑꯊꯣꯏꯕꯤ ꯃꯈꯣꯡꯅ ꯇꯞꯂꯤ ꯊꯣꯛꯂꯛꯇꯨꯅ ꯕꯦꯛꯇꯒꯤ ꯐꯣꯟ ꯂꯧꯊꯣꯛꯂꯒ ꯀꯦꯞ ꯀꯧꯔꯗꯨꯅ ꯉꯥꯏꯔꯤ ꯉꯥꯏꯍꯥꯛ ꯉꯥꯏꯔꯝꯂꯒ ꯀꯦꯞ ꯑꯗꯨꯁꯨ ꯂꯥꯛꯂꯗꯨꯅ ꯃꯥꯕꯨ ꯃꯌꯨꯝ ꯐꯥꯎꯕ ꯗ꯭ꯔꯣꯞ ꯇꯧꯔꯝꯂꯒ ꯆꯠꯈ꯭ꯔꯕꯗ ꯃꯥꯁꯨ ꯏꯃꯨꯡꯗ ꯆꯪꯁꯤꯜꯂꯛꯏ ꯖꯦꯠ ꯂꯩ ꯏꯁꯤꯡ ꯆꯥꯏꯔꯒ ꯂꯩꯔꯝꯃꯤ ꯃꯆꯥꯅꯨꯄꯤ ꯂꯥꯛꯄꯒꯤ ꯁꯍꯨꯝ ꯐꯪꯂꯕꯗ ꯆꯥꯏꯔꯝꯕꯤ ꯏꯁꯤꯡꯗ ꯇꯣꯛꯂꯗꯨꯅ ꯍꯧꯖꯤꯛꯁꯦ ꯄꯨꯡ ꯀꯌꯥ ꯇꯥꯔꯦ ꯉꯜꯂꯤꯁꯤꯗꯤ ꯄꯨꯡ 5 ꯇꯥꯗ ꯉꯥꯏꯔꯤ ꯀ꯭ꯂꯥꯁꯅ ꯄꯨꯡ ꯀꯌꯥꯗ ꯂꯣꯏꯕ ꯌꯥꯔꯦ ꯑꯗꯨꯏ ꯋꯥꯗꯣ ꯍꯪꯂꯛꯀꯅꯨ ꯍꯧꯖꯤꯛ ꯌꯨꯝꯗ ꯍꯜꯂꯛꯏꯁꯦ ꯌꯥꯝ ꯐꯔꯕꯅꯦ ꯖꯤꯠ ꯃꯆꯥꯅꯨꯄꯤꯒꯤ ꯋꯥꯍꯩ ꯑꯗꯨꯗ ꯁꯥꯎꯅꯤꯡꯕꯅ ꯂꯣꯏꯔꯦ ꯀꯔꯝꯅꯗꯤ ꯐꯨꯔꯨꯅꯤ ꯑꯗꯨꯅ ꯃꯥꯒꯤ ꯅꯨꯄꯤ ꯁꯅꯥꯍꯜ ꯇꯥꯅꯕ ꯂꯥꯎꯔꯛꯏ
Sana o sana hal imungduda kari tawri Sana halsu mapuroibana laurakpado taraduna pakhana chenthorei athoibi mapada sauningna Kainga pa nakonga loi kaire Sana halsu pakhatna Moiba kari tawrage adu kana kawri dubo Nacha nupi se khara warau ko nangna waraktradi aina soiduna warakani Hoise pharise pothabiro ai loisilage Loisilani yam loisilani Jit sauningna mana pariba pochai duga loinana imungda changkhrabada athoibi sauningna darida phamthai Kari no khangde aikoi pase ayam hainade haisini Napana kari tawrage nangna duk sauri dobo Pung manga tari se thengmali numit fa uri sibu Is nui na pagi wabu amada taraga amada lauthokho magidi hoi haiduna talayu Aiko aikoi pase haina tamna lore haisni Adoi bema ngarang Facebook ta yawrakliba dubu asengbaro Kaide sengmano imasu kapka tokshiramo ngasidi sigi photo shigi reaction oina coffee gi paisa ga piramlaga chatkibe wani Sana hal irang amaga loinana Ha asengbaro haisibo Hoi mi mama aide haraubna lore sumaina naini ga khanglamadi adum standby da thanamba yabani ai suba Hoise haukhre kari sukhalunu Haujitine hanagi mayam do kawkhraga amuk napatabani managi yanupa oiradi aikhoigidi golden chance ni Somdana premi sauningna volleyball practice to from the lakledina practice tawribadong hak yengli prem practice tawbada waradina magi pochai leriba jagadida famnaga pothari tawal taithokna phone to see yengli whatsapp ki message sama lerambada changsilaga yengli Prem ibanim tunase ainagi practice to from the lay yaridra Prem message to pana mafam aduda koyeng yenglakpada lapna premi mathanta kanasu yaudana famlaga lairibadu urakladuna message to muk typing tawi Kari marangi nangai ga unadoino Sungwari amta sana sen tawbane Sida dum hayo Sida haibadu yadabaini aina nanguna sahiraklise adu nang pung kyada loidino Wali fare ai tholage ngairamo Premi thokiduna campus mayada lepli prem su tomthinda kari su hairamdana thokibada tomthin sungakni yenghauri thuna premi gi manakta changsinduna Kari lerge Wari amta sanase Kai wari no Nangna khalibse kari no nangna tawrishi chumbra Aina kari tawkhrage Yari nang nupa moiraga du Premi nangna haininglibse kari no Nangwanda ina haininglibasiro nanga aiga hanjina papami Kari maramgi hanjina toiba Prem aina matam khara nangwanda changing tawbada nangdi aibu Yare nangi naram chato aina khangloidabai ningbro matung manaudi aingonda paw forke khangano Premi se sangala e Nang aduna takpadi nang tomthin nuksire sinatra Mana sangalakpada prem se sauningna Ai manushire nang ai kari da care lobige mana di aigi care yamna lobi nushina base amana amagi mafamda care thajana baga loinana oidaba namthak amatta tawnadana understand amana nushina bani adubu nang dikadai ahen bada pambi nangbu aina karamna nushigani nakoi miyam se lerakpanani nushibase phagi oina longnarakliba adubu aseng manushiba amagi mafamdadi ahen ba karisu leitabani love doesn't depend on gender love is love aduna ma aina nushi Prem sauningna chatlage haina ontharakpada tomthin lepdaga leirambada masada khara pakhachai tomthin magi makhuta paishiladuna Nangna aige yaba yaudana nupi sigaunariba Tom ai yare wa makatagano Premi da muk ansilaga Premi nang sumongona tawribase hakmale nangna mabu karisu leitre khanduna hundoklamna banatro hundokiba tissue paper do amukhana khungalaga thamdabani Wahai ase hairamlaga prem bu chinglaga chatkibado premi chakna yenghauri prem di tomthingi mongduda pakhatpana lore Tom aina haise amta takhoba Tomthin makutto khangtha thadoklaga konsili nokfit tangna kolambada thadoklaga konsilakpada premsu angakpa maga loinana konsinbada thadokladuna Ngasidi ayamna harawi nang naibu asumna nungsiramgani haiba Hoise yarese changlase thingi yumhanbada mung thinglani Kang sakar lori Prem nokfit tangna tomthindi yengladuna makut samnaraduna practice to from the chunky Somdana koklen phaba rani ga loinana sofa kada famlaga wari tawbada abes yauri Bungo ai wa khara haige Kari wa noidomcha Aina haise sengna khum
ꯐꯦꯁꯕꯨꯛꯇ ꯌꯥꯎꯔꯛꯂꯤꯕꯁꯦ ꯑꯁꯦꯡꯕꯔꯥ ꯆꯨꯝꯕꯔꯥ? ꯀꯣꯛꯂꯦꯟ ꯐꯥꯕ ꯁꯣꯔ ꯁꯥꯡꯅ ꯍꯣꯜꯂꯗꯨꯅ ꯏꯟꯗꯣꯝꯆꯥ, ꯁꯣꯁꯤꯌꯦꯜ ꯃꯤꯗꯤꯌꯥꯗ ꯌꯥꯎꯕ ꯈꯨꯗꯤꯡꯃꯛ ꯆꯨꯝꯂꯕꯅꯤꯅ ꯈꯜꯂꯗꯤ ꯂꯩꯕꯥꯛꯁꯦ ꯀꯔꯝꯅ ꯆꯥꯎꯈꯠꯀꯅꯤ? ꯃꯗꯨꯗ ꯍꯛꯅ ꯈꯟꯖꯤꯟꯒꯅꯨ. ꯑꯩ ꯅꯨꯄꯤ ꯑꯉꯥꯡꯗ ꯏꯟꯇꯔꯦꯁ ꯀꯌꯥ ꯂꯩꯇꯦ. ꯃꯗꯨ ꯌꯥꯔꯣꯏꯅꯦ ꯅꯪꯕꯣ. ꯃꯥꯂꯦꯝꯅꯁꯨ ꯌꯥꯝꯅ ꯑꯩꯉꯣꯟꯗ ꯀꯩꯅꯣ ꯅꯪ ꯂꯨꯍꯣꯡꯕꯒꯤ ꯋꯥ ꯌꯥꯝꯅ ꯄꯜꯂꯛꯏ. ꯅꯪꯉꯣꯟꯗꯗꯤ ꯃꯥꯅ ꯀꯔꯤꯝꯇ ꯍꯥꯏꯔꯛꯇꯕ꯭ꯔꯥ? ꯍꯥꯏꯔꯛꯇꯦꯗ ꯏꯟꯗꯣꯝꯆꯥ. ꯃꯥꯒ ꯑꯩꯒꯁꯨ ꯐꯖꯅ ꯐꯝꯃꯤꯟꯅꯗꯅ ꯋꯥꯔꯤ ꯁꯥꯟꯅꯕ ꯐꯪꯗꯦ. ꯅꯍꯥꯟ ꯍꯣꯇꯦꯜꯗ ꯂꯥꯛꯑꯝꯃꯤ, ꯑꯗꯨ ꯃꯉꯥꯏ. ꯑꯗꯣ ꯏꯟꯗꯣꯝꯆꯥ, ꯍꯌꯦꯡꯁꯦ ꯑꯩ ꯃꯨꯝꯕꯥꯏꯗ ꯆꯠꯀꯅꯤ. ꯅꯣꯡꯃꯗꯤ ꯂꯩꯔꯛꯄ ꯌꯥꯏ. ꯑꯗꯣ ꯁꯤꯅ ꯁꯤ ꯑꯣꯏꯈ꯭ꯔꯦ. ꯑꯕꯦ, ꯖꯣꯁ, ꯅꯣꯏ ꯑꯅꯤ ꯑꯩꯒ ꯋꯥꯔꯤ ꯅꯣꯡꯃꯗ ꯁꯥꯟꯅꯕ ꯐꯪꯗꯦ. ꯅꯣꯏꯒꯤ ꯂꯥꯏꯔꯤꯛꯀꯤ ꯃꯇꯥꯡꯗꯅ ꯀꯃꯥꯏꯅ ꯇꯧꯔꯤꯕ? ꯇꯥꯃꯣ, ꯑꯗꯨꯝ ꯆꯠꯂꯤꯌꯦ. ꯖꯣꯁꯅ ꯍꯧꯖꯤꯛ ꯐꯥꯎꯕ ꯍꯜꯂꯛꯇ꯭ꯔꯤꯁꯤꯅ ꯀꯩꯒꯤ? ꯃꯥꯕꯨ ꯀꯥꯏꯗ ꯆꯠꯀꯅꯤ ꯍꯥꯏꯔꯝꯒꯦ? ꯇꯥꯃꯣ, ꯑꯩꯈꯣꯏ ꯌꯨꯅꯤꯚꯔꯁꯤꯇꯤꯒꯤ ꯐꯪꯁꯟ ꯑꯃ ꯇꯧꯔꯤꯌꯦ. ꯃꯗꯨꯗ ꯃꯥꯁꯨ ꯚꯣꯂꯤꯕꯣꯜ ꯁꯥꯟꯅꯕꯗ ꯌꯥꯎꯏ. ꯑꯗꯨꯒꯤ ꯄ꯭ꯔꯦꯛꯇꯤꯁꯇꯣ ꯍꯧꯔꯦ. ꯐꯥꯏꯅꯦꯜ ꯍꯪꯆꯤꯠꯅꯦ. ꯇꯟꯖꯥꯗꯨꯗ ꯖꯣꯁꯁꯨ ꯍꯜꯂꯛꯇꯨꯅ ꯃꯌꯥꯝꯕꯒꯤ ꯃꯅꯥꯛꯇ ꯐꯝꯖꯤꯜꯂꯛꯏ. ꯀꯣꯛꯂꯦꯟ ꯐꯥꯕꯁꯨ ꯖꯣꯁ ꯍꯜꯂꯛꯄꯗ, ꯖꯣꯁ, ꯅꯪ ꯄꯥꯎ ꯌꯥꯝꯅ ꯇꯥꯏ. ꯑꯗꯨꯅ ꯑꯩꯒꯤ ꯃꯥꯏ ꯈꯨꯅꯕ ꯊꯕꯛ ꯇꯧꯔꯛꯀꯅꯨ. ꯖꯣꯁ ꯃꯔꯥꯜ ꯂꯩꯔꯕ ꯃꯤꯁꯛ ꯑꯃꯒꯨꯝꯅ ꯇꯨꯃꯤꯟꯅ ꯃꯔꯨ ꯂꯨꯞꯊꯔꯗꯨꯅ, ꯍꯣꯏ ꯇꯥꯃꯣ. ꯀꯣꯛꯂꯦꯟ ꯐꯥꯕꯁꯨ ꯃꯥꯒꯤ ꯀꯥꯗ ꯆꯪꯈ꯭ꯔꯕꯗ ꯃꯥꯁꯨ ꯀꯥꯗ ꯊꯨꯅ ꯆꯪꯁꯤꯟꯒꯦ ꯇꯧꯔꯛꯄꯗ, ꯖꯣꯁ, ꯉꯥꯏꯈꯣ. ꯀꯩ ꯍꯥꯏꯒꯦ ꯃꯃꯥ? ꯅꯌꯥꯝꯕꯅ ꯍꯥꯏꯔꯤꯁꯦ ꯀꯔꯤꯅꯣ? ꯑꯩꯉꯣꯟꯗ ꯃꯔꯤꯛ ꯆꯨꯝꯅ ꯍꯥꯏꯌꯨ. ꯃꯥ, ꯀꯩꯁꯨꯝ ꯇꯧꯗꯦꯕ. ꯀꯩꯁꯨꯝ ꯇꯧꯗꯕꯩꯔꯣ ꯍꯥꯏꯔꯝꯃꯤꯗꯨꯕꯣ? ꯖꯣꯁꯁꯨ ꯇꯞꯅ, ꯃꯃꯥ, ꯑꯩ ꯃꯇꯨꯡꯗ ꯇꯧꯔꯔꯣꯏꯒꯦꯕ. ꯅꯪꯅ ꯇꯧꯔꯤꯕ ꯊꯕꯛꯁꯦ ꯀꯩꯅꯣ? ꯃꯃꯥ, ꯁꯦꯇꯨꯕꯥꯔꯗ ꯈꯔ ꯆꯪꯉꯤ. ꯑꯗꯨꯅ ꯔꯥꯅꯤ ꯃꯃꯤꯠ ꯄꯩꯔꯞ ꯌꯦꯡꯂꯛꯄꯗ ꯖꯣꯁ ꯊꯨꯅ ꯆꯦꯟꯁꯤꯟꯈꯤ. ꯔꯥꯅꯤ ꯁꯣꯔ ꯁꯥꯡꯅ ꯍꯣꯜꯂꯗꯨꯅ ꯁꯣꯐꯥꯗ ꯐꯝꯍꯧꯔꯤ. ꯃꯦꯠ ꯑꯃꯅ ꯔꯥꯅꯤꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯜꯂꯛꯂꯒ, ꯃꯦꯝ, ꯆꯥꯛ ꯂꯣꯏꯔꯦ. ꯃꯌꯥꯝ ꯆꯥꯛ ꯆꯥꯅꯕ ꯇꯧꯔꯁꯦ. ꯐꯔꯦ, ꯆꯥꯅꯕ ꯇꯧꯔꯁꯦ. ꯑꯕꯦ, ꯅꯪꯁꯨ ꯅꯅꯦꯁꯤꯡꯅ ꯇꯧꯔꯤꯁꯦ ꯈꯔꯁꯨ ꯇꯧꯔꯨꯆꯣ. ꯃꯊꯪꯒꯤ ꯅꯨꯃꯤꯠꯅꯤ. ꯀꯣꯛꯂꯦꯟ ꯐꯥꯕ ꯆꯠꯅꯕ ꯊꯣꯛꯂꯛꯏ. ꯔꯥꯅꯤꯒꯤ ꯃꯅꯥꯛꯇ ꯂꯥꯛꯂꯗꯨꯅ ꯈꯨꯔꯨꯝꯃꯤ. ꯐꯔꯦ, ꯐꯖꯅ ꯆꯠꯂꯣ. ꯅꯪꯕꯨ ꯀꯩꯗ ꯆꯠꯇꯣꯏꯅꯣ? ꯍꯦꯂꯤꯀꯣꯞꯇꯔꯗ ꯆꯠꯇꯣꯏꯅꯤ ꯏꯗꯣꯝꯆꯥ. ꯍꯌꯦꯡ ꯂꯩꯔꯛꯇꯣꯏꯔꯣ? ꯂꯩꯔꯛꯁꯤꯔꯥꯅ ꯈꯜꯂꯤꯅꯤ. ꯑꯗꯣ ꯏꯗꯣꯝꯆꯥꯅ ꯅꯨꯡꯉꯥꯏꯇ꯭ꯔꯗꯤ ꯑꯗꯨꯝ ꯍꯜꯂꯛꯀꯦ. ꯃꯅꯥꯎ ꯑꯅꯤꯗ ꯑꯃꯨꯛ ꯑꯣꯟꯁꯤꯜꯂꯒ, ꯖꯣꯁ, ꯑꯕꯦ, ꯅꯣꯏ ꯑꯅꯤ ꯉꯥꯎꯁꯤꯟꯅꯒꯅꯨꯀꯣ. ꯍꯣꯏ ꯇꯥꯃꯣ. ꯑꯃꯔꯅ ꯕꯦꯒꯇꯨ ꯄꯥꯏꯔꯗꯨꯅ ꯍꯣꯇꯦꯜꯗ ꯆꯠꯈꯤꯗꯨꯅ ꯌꯧꯔꯕꯗ ꯇꯣꯞ ꯐ꯭ꯂꯣꯔꯗ ꯀꯥꯈꯠꯂꯗꯨꯅ ꯍꯦꯂꯤꯀꯣꯞꯇꯔꯗ ꯇꯣꯡꯂꯗꯨꯅ ꯆꯠꯈꯤꯕ ꯑꯗꯨ ꯑꯊꯣꯏꯕꯤꯁꯨ ꯎꯔꯤꯕꯅꯤ. ꯑꯗꯨꯕꯨ ꯈꯟꯖꯤꯜꯂꯨꯗꯦ. ꯑꯊꯣꯏꯕꯤ ꯇꯞꯅ ꯃꯆꯤꯟꯅ ꯁꯣꯜꯂꯤ. ꯍꯦꯂꯤꯀꯣꯞꯇꯔꯒ ꯊꯝꯃꯤꯅꯦ. ꯌꯥꯝ ꯅꯩꯕꯒꯤ ꯃꯑꯣꯡꯅꯤꯅꯦ. ꯑꯗꯨꯏ ꯃꯤꯗꯨꯕꯨ ꯂꯥꯛꯈ꯭ꯔꯖꯥꯠꯂꯣ? ꯅꯠꯇ꯭ꯔꯒ ꯑꯩꯕꯨ ꯃꯅꯨꯡꯗ ꯍꯪꯂꯁꯤꯔꯥ? ꯃꯄꯥꯟꯒꯤ ꯆꯤꯌꯔꯗ ꯉꯥꯏꯍꯥꯛ ꯐꯝꯂꯒ ꯋꯥꯈꯜ ꯈꯜꯂꯕ ꯃꯇꯨꯡꯗ ꯃꯅꯨꯡꯗ ꯆꯪꯁꯤꯜꯂꯛꯏ. ꯃꯥ ꯆꯪꯁꯤꯜꯂꯛꯄ ꯎꯕꯗ ꯍꯣꯇꯦꯜ ꯑꯗꯨꯒꯤ ꯔꯤꯁꯦꯞꯁꯟꯗ ꯂꯩꯕ ꯅꯨꯄꯤ ꯑꯗꯨꯗꯤ ꯍꯩꯅꯗꯕꯗ ꯂꯣꯏꯔꯦ. ꯑꯗꯨꯃꯛꯄꯨ ꯅꯣꯛꯐꯦꯠ ꯇꯧꯅ, ꯃꯦꯝ, ꯀꯔꯤ ꯉꯁꯤꯁꯨ ꯀꯣꯛꯂꯦꯟ ꯐꯥꯕ ꯎꯅꯍꯜꯂꯔꯣꯏꯗ꯭ꯔꯣ? ꯃꯦꯝ, ꯁꯥꯔ ꯍꯧꯖꯤꯛ ꯂꯩꯇꯤꯌꯦ. ꯑꯊꯣꯏꯕꯤ ꯁꯥꯎꯅꯤꯡꯅ ꯂꯥꯎꯔꯛꯏ. ꯅꯣꯏꯒꯤ ꯁꯥꯔꯁꯤꯕꯨ ꯑꯩꯅ ꯍꯪꯕ ꯈꯨꯗꯤꯡꯒꯤ ꯁꯨꯡꯂꯩ ꯂꯩꯇꯦ ꯍꯥꯏꯁꯦ ꯅꯣꯏꯅ ꯃꯥꯁꯦ ꯂꯣꯠꯁꯤꯟꯕ ꯃꯥꯜꯂꯤꯗ. ꯃꯦꯝ, ꯑꯗꯨꯒꯤ ꯅꯠꯇꯦ. ꯁꯥꯔꯗꯣ ꯍꯧꯖꯤꯛ ꯃꯨꯝꯕꯥꯏꯗ ꯆꯠꯈ꯭ꯔꯦ. ꯌꯥꯔꯦ, ꯑꯩ ꯑꯝꯇ ꯇꯥꯅꯤꯡꯗꯦ. ꯑꯩꯅ ꯍꯪꯂꯨꯕ ꯈꯨꯗꯤꯡꯒꯤ ꯂꯩꯇꯦ ꯉꯥꯛꯇꯅꯤ ꯅꯈꯣꯏꯁꯦ. ꯑꯁꯦꯡꯕ ꯂꯩꯇꯕꯅꯤ ꯃꯦꯝ. ꯍꯧꯖꯤꯛꯀꯤ ꯍꯦꯂꯤꯀꯣꯞꯇꯔꯗꯨꯅ ꯁꯥꯈꯤꯅꯤ. ꯀꯣꯛꯂꯦꯟ ꯐꯥꯕ ꯃꯃꯤꯠ ꯎꯏꯁꯤꯜꯂꯒ ꯂꯩ. ꯃꯥꯅ ꯃꯃꯤꯠ ꯎꯏꯁꯤꯟꯕꯗ ꯇꯨꯝꯃꯦ ꯈꯟꯗꯨꯅ ꯑꯃꯔ ꯊꯧꯖꯥꯟꯗ ꯑꯄꯟꯕ ꯂꯩꯇꯅ ꯋꯥꯔꯤ ꯁꯥꯟꯅꯔꯤ. ꯉꯔꯥꯡꯒꯤ ꯅꯨꯄꯤꯗꯣ ꯑꯊꯣꯏꯕꯤ ꯀꯧꯏ. ꯉꯔꯥꯡ ꯔꯤꯜꯁꯇ ꯊꯣꯛꯂꯛꯄꯗ ꯑꯩꯅ ꯆꯪꯂꯒ ꯌꯦꯡꯂꯨꯕꯗ ꯂꯣꯏꯔꯦ. ꯗ꯭ꯔꯦꯁꯀꯗꯤ ꯄꯨꯔꯥ ꯍꯣꯠꯅꯤ ꯇꯧꯔꯤꯕꯗꯣ. ꯏꯅꯥꯛ ꯌꯥꯝ ꯈꯟꯕ ꯃꯤꯅꯣ ꯈꯪꯗꯦ. ꯑꯥꯏꯖꯤꯗꯒꯗꯤ ꯂꯣꯏꯔꯦꯍꯦ. ꯑꯗꯨꯏ ꯅꯨꯄꯤꯗꯣ ꯒꯣꯜ ꯗꯤꯒꯔꯅꯤ. ꯅꯪꯗꯤ ꯀꯃꯥꯏ ꯈꯪꯉꯤꯕ? ꯃꯤꯁꯤꯡꯅ ꯍꯥꯏꯅꯕꯅꯤ. ꯏꯃꯨꯡꯗꯤ ꯌꯥꯝ ꯅꯨꯡꯉꯥꯏꯕ ꯑꯣꯏꯗꯦꯅ ꯍꯥꯏ. ꯑꯗꯨꯒ ꯅꯨꯄꯥꯗꯤ ꯃꯁꯛ ꯐꯖꯕ ꯄꯩꯁꯥ ꯄꯥꯏꯕꯁꯤꯡꯁꯦ ꯀꯣꯏꯔꯒ ꯒꯞ ꯇꯧꯕꯅꯦꯅ ꯍꯥꯏꯔꯤ. ꯑꯗꯨꯗꯤ ꯃꯥꯅ ꯁꯔ ꯇꯥꯟꯅꯔꯤꯁꯦ ꯑꯁꯤꯒꯤ ꯑꯣꯏꯗꯣꯏꯔꯣ? ꯑꯣꯏꯗꯣꯏꯅꯤ. ꯑꯃꯔ ꯋꯥꯔꯤ ꯁꯥꯟꯅ ꯍꯥꯏꯐꯦꯠ ꯀꯣꯛꯂꯦꯟ ꯐꯥꯕꯗ ꯌꯦꯡꯂꯨꯕꯗ ꯃꯈꯣꯏ ꯑꯅꯤꯗ ꯌꯦꯡꯂꯒ ꯂꯩꯔꯝꯕꯗ ꯈꯨꯅꯤꯡꯅ ꯊꯤꯜꯂꯒ ꯂꯨꯞꯊꯔꯒ ꯂꯩꯈ꯭ꯔꯦ. ꯀꯣꯛꯂꯦꯟ ꯐꯥꯕ ꯈꯣꯜ ꯀꯂꯞꯅ, ꯅꯣꯏꯅ ꯑꯊꯣꯏꯕꯤ ꯍꯥꯏꯁꯦ ꯀꯅꯥꯅꯣ?